lamdam asida tangna thokpa thokdoka moina mayumdagi tuition chatkiba mahiroi nupi macha ama masak khangdaba miyosingna phakraba matung Bhora Khaoda Haplaga Hundoklam le hairiba thokdok se haukibai rai numita Ukhrol district ki manung chanba mayo tang John to the thokiban haire matam jana miyamna thengnarakpadagi punsi kanba ngamhoraba mahiroi nupi macha du Ukhrol district headquarter da leba KTL Higher Secondary School da class 4 tamliba mahiroi ni haire Maku masak khangdaba naha mangana faduna pukraba matungda tamthiraba thodo du chatharam kibani haire thodo duga mari lenana Ukhrol district police na case ama lokhat kibaga lenana channel ba miyoi sing fana ba thiba humba ki thabak chathari haire cheraga seda chahi nauriba mahiroi ama bu faduna pukraba matung Bhora Khaoda hapchin laga Hundoklam bi thodok adbu United Association of Recognized School of Manipur na akanba maongda yaning da phungdokre Association gi General Secretary Saikhoizam na khudyak pidona thadorokhiba cherol amana Thodo adu da January basing police na faduna chairak pinana ba madi lengang na sumhairu sing school chatpada pamdaba thodok sing thokna ba thorang lokhat piu hairakle